International Thakta Labor Organization Singiming Sizinaraga, lamdam masida anti-national ki oiba thabak tauba non-government organization sing athuba dalenga kil oiba action lokhalagani haina Chief Minister N.Biren na phongdokre. Wakhallon masi mahak na ngasi First Manipur Rifles ki banquet hall da pangthokiba Bijay Divas ki thauram da phongdokhibani. Thauram maduda Youth Affairs and Sport Minister Govindas Konthozam, Rural Development and Panchayati Raj Minister Yumnam Khemchan, Health and Family Welfare Minister Sapam Ranjan, Social Welfare Minister Haikam Dingo, Tribal Affairs and Hill Minister Ledpau Haukip Amadi, Textile and Commerce Minister Nepcha Kipgen Galunana, Leingak ki meeoi meeyoi kayana sargyaki. Chief Minister Makha Taraduna, Leingak ki pham pairiba meeoi sing amadi lamdam sigi meeyamna kanglup furup naiba wakhallon da thabak toubiganu, asigi oijaba wakhallon da thabak taunarabadi lamdam asi soidana mutkigani haina phongdokhi. Leingak amadi miyam ki oiba mafam singda lanai signboard na thechanba amadi yungsinba makhata na yararoi haina su Chief Minister na thamki. Thauramga mari leinana lamphel pata leiba Raija Sainik Board ta pairiba kidamak thawai katkraba lanmi singi memorial site ama lakliba January ki kunga taruk Republic Day nangnaba semgatlagani haina Chief Minister na phongdokhi. Mahakna makha taraduna Bijay Divas ki thauram asi Englishing amaga chamapan marfudrama thoigi India Pakistan war da thawaina pontha pikhiba lanmi sing amadi lanfam maduda leibak asina thokiba adubu ningsingduna pangthokpani. Lan aduna maram oiraga ngasi Bangladesh maning makha tamba leibak ama ohelakpa ngamkhibani haiki. BJP Hindu nationalism. Yes, proudly hagedami. Nationalism ne koi Hindu nationalism. Christian will be Muslim, anyway, but Hindustan nationalism to namang khargala, nation force. Ani khatam compared to you. 1962 ki China aggression Nepal ka nalakatan na koi notice po matam dugi Bharat ki Prime Minister na kamay ngami. Then nahang tawang na thoki matam da nasi Prime Minister wali Narendra Modi ji na koi po kamay na yang ka tawang na kay dogi. This is the difference. Purely practically mang na tarang like po. In Manipur dagi mari later ba army sin, air force ki, navy ki, meeyamna. Ay ang kan mo gi si nahanay sa chalo ni kanada. Mo gi sainik board, jila sainik board ki lamdu gi mo bani. Acho bo mo gi dang kai kun na ba memorial stone ma saw ni yung kalakala. Adum ba Bharat ki dang ba sacrifice over ba army sin, defense the army, navy, air force. Ahum sida later ba kanglu sin ki said Major Cutting, ngasi tawang na haina is because of him. Major Cutting no mada karga India ki machu mo firando yung amda ki tawang si Arunachal ki weram ni haina ni. Adugumba Major Jotind Afghanistan da terrorist na sanga ka civilian laiba akogi India ki diplomat mayam laiba to grenade shilanga pamatam da grenade no manung sanga ka pokhaira gadi mission mayam mai kogi to shirani ana mana grenade to paira ga song thoga masa ko na ga simina ga mayam to kalam adumba message